ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯃꯌꯥꯝ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯄꯥꯅꯤꯄꯨꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯇꯥꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯅꯤꯄꯨꯔꯤꯁꯦ ꯃꯌꯥꯡ ꯐꯌꯥꯟ BBQꯗ ꯂꯩꯕꯅꯦ ꯃꯌꯥꯝ BBQ ꯃꯌꯥꯝ ꯐꯜꯂꯦꯕ BBQ ꯃꯌꯥꯝ ꯐꯅ ꯂꯩꯕꯅꯦ ꯅꯧꯅ ꯍꯥꯡꯉꯦꯕ ꯃꯌꯥꯝ ꯅꯧꯅ ꯍꯥꯡꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯕꯗꯨꯁꯨ ꯃꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯄꯤꯑꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯌꯥꯡ ꯐꯥꯟ ꯆꯠꯄꯤꯔꯒ ꯊꯦꯡꯅꯔꯅꯤ ꯑꯗꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯃꯦꯅꯣ ꯆꯠꯄꯗ ꯑꯗꯨꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯨꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯆꯦꯂꯦꯟꯖꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯀꯥꯕ ꯃꯤꯗꯨꯗ ꯅꯠꯇꯦ ꯂꯨꯄꯥ ꯆꯅꯤ ꯊꯥꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯀꯥꯕ ꯃꯤꯗꯨꯅ ꯁꯤꯒꯤ ꯄꯩꯁꯥ ꯑꯣꯏꯔꯅꯤ ꯄꯩꯁꯥ ꯑꯣꯏꯗꯣꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯗꯨ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯅꯤꯄꯨꯔꯤꯁꯦ ꯁꯣꯝ ꯁꯥꯏꯗꯅ 35 ꯑꯩꯁꯨ 35 ꯑꯗꯨꯗꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯧꯅꯕ ꯇꯧꯔꯁꯦ 3 2 1 ꯒꯣ ꯌꯥꯝ ꯍꯥꯎꯋꯦ Bồi hả? Bồi So finally ma'am I just chop rồi panipuri jam khawai ma'am magi khawai thongbagum da hapa cream ma hi kai mong sayo bai magi mai do no na khana ka nang sak the le ba bi sal le đấy ma'am ngâu to ha bi mathak je cha that ba dong tau le ba ngai tre ba do ma'am ai na ka de ngasi challenge je do paisa je hoin ke do ten hang de do ai lo ni do ngasi po re ha nghe kể rồi dạ đấy xin được vậy ấy bao gồm ok thì sao về rồi gì nhưng mà một challenge gì để này cả đấy nhưng mà mềm khuyên challenge số nó mềm challenge số nào challenge số đó khuyên phần cái pi rồi khuyên mềm comment đam suggestion đâu bị đâu mà bị đâu mà cái âm cái tổ zoom mềm challenge số nó mềm comment đấy là mà punishment bị đâu mà ôn nó tự khuyên tổng không đẹp à đó mềm punishment đó khuyên ngầm cái đó phải thằng pi bị đâu mà nó tự đi phải cái nào nè ô khán giả khác ngồi bây giờ không đi
ꯀꯩꯝꯇ ꯊꯣꯛꯇꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯡ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ